Naga volunteer singna fazin kiba Kuki taraga marigi maraibak tambang amdaba fibam da laire Kuki singna fazin kiba Naga taru khudakta thadoknaba NBG-NC na ultimatum pikre. Kuki khulai paiba singna hostage oina fazin kiba Naga civilian taru khudakta thadoknaba NBG-NC na ultimatum pikre kariguma Naga civilian taruk adu thadoraktaba tarabadi makoina fazin duna thamliba Kuki sing asoi angam yahondanaba ngak senbagi thaba adu levlagani loinana fazin duna lairiba sing adu makha taba custody Digidamak Naga Village Guard Western Command transfer tawragani amasung makhoi ki command authority ki makhada matik chai haina khanma thabak sing lokalagani haina Northern Command Naga Village Guard Naga Hills na thadurak cherol amana haidi cherol asina makhata na hairi bana haukiba me taraga humdoida Naga civilian sing aduna makhoi ki imung manung galoinana Chalingaida Kuki refugee militant sing aduna fazin kibani thaudo aduga mari lainana Naga volunteer sing na fazin kiba Kuki taraga taret ki manungda ahumna humanitarian ground da thado kibani taraga mari na exchange tawna duna thado kibani adumakpu hojik fawba Naga civilian taruk mafam khangdana lairi fazin khraba Naga sing adu kadai da leibagi amasung makhoi gi fibam kari oi khrabagi haibadu chapchana khangalakpa laitri Naga sing i maikai dagi fazin kiba Naga hostage taruk adu thadorang na bakyar khanna appeal tawbaga loinana angamba changda pungning fathaduna lakhibani adubu Kuki refugee singna lanai miyoi sing group natraga makoina back tawba organization kayana thadurakpa cherol sing aduna miyam de hena sawba amasung nungang ba pokhale maram aduna Kuki militant singna fazin khiba Naga micham taruk adu khudakta condition amata yaudana thadorakna ba ultimatum issue tawri kariguma Naga micham taruk adu thadorakta ba tarabadi NBG-NC na fazin duna lairiba Kuki sing adu asoi angam thohandana bangak senbagi thabak chothariba sing adu leplagani loinana makhoi gi custody da fazin duna thamliba sing adu makha taba custody gi damak Naga Village Guard Western Guard transfer tawragani loinana command authority ki makhada matik chai haina khanba thabak sing lokhalagani fazin duna lairiba Kuki sing adu Naga Village Guard Western Command transfer tawkhiba tarabadi maram chadana Naga civilian taruk fazin duna thamliba sigi matangda tholakpa fafatagi daita khudingmak NBG-NC na lawroi NBG-NC na piriba ultimatum asida emotional appeal selective narrative ki khuthangda natraga mafam khangdana lairiba Naga civilian taruk asiki yenglaga lanai miyoi civil society organization religious institute natraga external group singna athingba pinaba mayai chamhanaba honaba yauna mawong amata da khut thingjilaktana appeal tawri loinana hojik lairiba public sentiment asi yenglaga NBG-NC na Naga miyamgi dignity concern safety amasung apunba collective ki matungina thabak paikhalagani hairi Irang na maram oiraga chawkha thawrangi thabak sing paikhatpa ngamdre lamdam sida tangdu laitaba phibam puraknaba punna honaminasi CM lamdam asida hojik mayok nariba tangdu laitadaba phibam asina chawkha thawrangi thabak sing khumang chawsenba changsinba ngamdre Irang asina maram oiraga state asigi summit londa chawna jaitheng mayok na hale maram adun lamdam asida tangdu laitaba phibam puraknaba honaminasi haina Chief Minister Yumnam Khem Chana phongdokre ngasi Manipuri nga ki Directorate Planning and Implementation na sinduna Imphal Eastki Palace Compound laiba Manipur State Film Development Society ki auditorium da pangthokiba Manipur State Award for Literature 2024 yenthokpagi thoramda Chief Minister Yumnam Khem Chana wafam asi phongdokladuna makhatana haikibada literature na lamdam asigi civilization society asibu momai chumna bu honaba amadi culture bu manghandana thamna bu honaba da maroiba thodang lawri government ge maikai degisu writer amasung literary figure kaya na piriba contribution kaya adubu chapchana khangbaga loinana mapung fana support tawi haiki state asida hojik mayok nariba tangdu laitadaba phibam kaya asigi matangda palladuna Chief Minister na makata na haikibada haukiba chahi ahum hena state asina irang mayok naduna lakibana state asige samilonda maru oina nongmagisu nomlaga imung puriba sing amasung sinmi sing na chawna chaitheng piri miyam na laingakta pendabadagi ban blockade amasung shutdown changsenbagi thabak tawbiganu madugi mahutta wakhal tana wari sana duna waroisin purakna bahonna minasi miyam na changsenkiba ihausingi manungda miyamgi oiba lanthum kaya manghang tahanba yauna tidim lambigi median da khariba iron railing sing Tudekpana chingba kaya tawriba asigi matangda su Chief Minister na nungang phongdokladuna hairiba iron railing sing asi public safety gi damaktani maram aduna miyamna state asigi mingchat sohan gadaba amadi samilon na jaiteng pigedaba thabak thawong sing chathabiganu state asida leminariba kanglup singi marakta punna nungsi chanana tangdu laitana leminaba haibasi yamna maroiba amani haidaduna laingangna state asida santi chawkhat tharangi thabak sing paikhaliba asida mapung phaba cooperation PBU haiki ngasigi thawram aduga mari lainana Chief Minister na Kangjam Ivohol na Manipur State Lifetime Achievement Award in Literature gi mana khusinaki award asida seloina lupa lakh mari citation amasung sol yauri aduga arambam ongbi memchaubi gi saireng lairik
Thamamba ahingdana Manipur State Award for Literature khusinaki award asida sel oina lupa lakh ahum citation amasung sol yauri. Naga taruk mafam khangdriba asigi matangda UNC na CM ga unakre Kuki khulai paiba singna fajinkhibadagi hojik fawba mafam khangdana leiriba Konsa khulgi pastor ani yauna Naga micham taruk athuba matamda hingna natraga sina imung manungda sinagadabani haina ngasi nungtil UNC gi team amana chief minister ga unakre chief minister secretariat unakhiba duda UNC gi maikai dagi vice president yauna miyoi tarukna sarugyaki aduga lenga ki maikai dagi Chief Minister, Deputy Chief Minister Losi Diko, Home Minister Govindas Konthauzam, Naga Legislature Singsu Sarugyaki, Warishana Kibadugi Matang, the UNC Vice President, Gonmaina Hakibadangasi, Warishana Kibadu, the Chapchan Lekai Amatabangam Kide, Adubu UNC Maike Digi Mafam Kangdana Ladiba Naga Taruk Adu Atuba Matamda Rescue Taugadabani, Makoi Taruk Adugi Matangda, Haujikari Fibam the Lady Bagi Haibadu Chapchana Kangalu Mio sing Adu Faki Bangasigatana Numitarani Rom Suzilakle, Maram Aduna Lenga ki Maike Digi Makoi sing Adu Atuba the Rescue Tauduna imung manung da sinagadabani kariguma miyoi sing adu hatkre haiba tarabasu asibak chang adu sinagadabani mafong khangdana leiriba makoi taruk fangnaba thiba haibasi lenga ki mathawni akhoina changluba yaba nati haina phongdoki UNC gi maikai dagi pukhat khiba wafam sing aduda lenga ki maikai dagi hojik rescue operation yamna kana chathari kari numita makoi bu rescue tawgani haibadudi chapchana haiba ngamloi haina thamlakhi makoi taruk mafam khangdana leiriba sigamari leinana UNC gi oiba chapchaba kari firef leibage haina hangba amada madu lengana paikhalak pathabak ki matung ingani makhoi taruk adu mafam khangdriba fawba hojik chathariba economic blockade asi handokpagi wafam leite haiki Youth Congress na CM Bangloda Thomjin Kray State asida hojik tholiba thoaning daba thawdo wathok sing asida lengana chapchaba thabak sing paikhatpagi mahutta tumduna leibagi matam nate rajniti gi wafam na tongana thamlaga leiriba issue sing asi mapung phana loishinduna iraiba kanabu honagadabani haina ngasi Youth Congress na CM Bangloda Thomjin duna khongjang sangsin Kray khongjang adugi manung chana Youth Congress ki kangbuna CM gi Banglo gate thinduna CM hogotlo tumduna leiba matam nate haina kholaw kaya lawki Police ki maikai dagi su khongjang loi sing adu control tawnaba honaki adubu yamna violence oiba khongjang amadi oikhide khongjang adugi matangda Youth Congress ki President W Ananna haikibada lenga asina lamdam asigi miyamna lotna khai duna hatpagi mahutta aikoi isana yari aikoi hatpiru haina phongdoki press na phangba pawdadi thawdo aduga mari lainana police na khongjang loi mari fajinkhre haidi AR na proxy army sing hondok honjin tawduna leire YK Duren Manipuri ngamkhai da illegal immigrant amasung narco terrorist sing changlakpa thingnaba Assam Rifles ta sinakibadagi hairiba sing asi thingbagi mahutta Assam Rifles na proxy army singi hondok honjin gi mateng tawduna leire India da thajaba thamlubadagi ngasidi Manipur machoi tare haina kokomi gi convener YK Dire na phongdokre proxy war khudakta lepo Kuki Da Aroiba singi mathakta track down tawgadabani wahang tare ki paukhum lengang na pigadabani haibagi demand ngasi kokomi awang sekmai branch na sinduna ngasi awang sekmai SC Development Committee Hall amasung nongchup kameng nupi samas maira paibina Imphal West ki kameng community hall da pangthokiba miyangi mifam aduda YK Dire na makhata na haikibada Manipur gi ngamkhai ngakpa haibasi taraiba thabak natte adubu ngamkhai ngakpagi thabak asi Assam Rifles ta sinakibadagi Assam Rifles na ngamkhai asi ningthi na ngak senbagi mahutta illegal immigrant kaya changsilakpada thingba amata pide narco terrorist kaya borderland sinduna lamdam asida landaraklaba fawbada khangsin usinnadana leiri India lengana thadokpa proxy army na kusi tawbada ngasi fawbada kana amata na thingba ngamdri masi Manipur bu India na ngakpi senbibagi mahutta India da thajaba thamlubadagi fibam asi tarakpani Aikhoigi iramdam asi aikhoina ngakchabagi wakhalon amasung thawrang adu lokhatriba makai asigumba kaya asi thengna khigani Yellow furup sing nungsi chanana hingminaramba kaya ado ngasi di narco terrorist sing na mihat mipun chathabadana chana khaibung tahanna baso honari masida yellow furup aikoi khuding magna kari tawgani haibigi achetpa firep tu lominaba mathautai masige mathakta India lenga ki ka henba thawong miyamna irang lepfallo proxy army sijinaba lepo haina larubasu tasin usinnadana makhoigi oiba anauba agenda amagi makhada Tamthiba thawong chatharagliba asi malemgi mitmangda ikaifam thoi external force kaya sizinaduna Manipur thugaina bohonarabasu yellow furup sing amata oina lepminaduna makhoigi namnau lengaki thawong adu maithiba pina bohonaminaba changi haiki Kuki Militant sing None district ki charoi pandong bada Naga longmi sing da nongmai kapsenduna attack chatharakre Khulai paiba singna Kangpokpi district ki manung chanba Kolen amasung Kodjim anigi lona bada thadau church leader ahum ambush tawduna hatkiba thawdo odogi matung tarakpada Kuki amasung Naga anigi marakta tension wangna leineringai asigi chairakta ngarang nungthal pung aniga minute kunrom tabada None district ki Tupul mayada leiba charoi pandong bada Kuki Militant singna Naga longmi singda attack chadarakre haina working committee JTC Manipur gi media and publicity na thadorokpa cherol amana hari cherol asina makhata na haribana Kuki Militant singna Naga micham longmi singda
ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯥꯡꯕ ꯉꯥꯛꯄꯤꯕ ꯑꯃꯁꯨꯡ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯌꯥꯎꯅ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤ ꯉꯔꯥꯡꯒꯤ ꯑꯗꯨ ꯊꯥꯔꯒ ꯑꯅꯤꯔꯛ ꯁꯨꯔꯦ꯫ ꯍꯧꯈꯤꯕ ꯃꯦ 18ꯗꯅ ꯋꯤꯜꯁꯟ ꯊꯥꯡꯉꯥ ꯀꯧꯕ ꯂꯧꯃꯤ ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯍꯥꯠꯈ꯭ꯔꯦ, ꯑꯅꯤꯅ ꯁꯣꯛꯍꯟꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯃꯤꯍꯥꯠ ꯑꯗꯨ ꯀꯅꯥꯅ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯀꯨꯀꯤ ꯃꯤꯁꯀ꯭ꯔꯦꯟꯠꯁꯤꯡꯅ ꯂꯣꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯦ 18ꯗ ꯂꯩꯂꯣꯟꯕꯥꯏꯐꯩ ꯀꯨꯀꯤ ꯚꯤꯂꯦꯖꯇꯒꯤ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 3 ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯊꯨꯕꯗ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯀꯨꯀꯤ ꯃꯤꯁꯀ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯑꯑꯣꯠ ꯑꯅꯩ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯕꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯥꯒꯥ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯅꯥꯒꯥ 3 ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯖꯤꯜꯂꯤꯕꯗꯨ ꯃꯈꯥ ꯇꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡꯗ ꯈꯠꯅꯕ ꯍꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯔꯤ꯫